थागचरी आरके चंथोइबु चंथोइगी थौना अमसुंग वाखलनबु फरगा ए फॉर एप्पल ला लेखरे अदुगे टिंग टिंग चाउरो मिना कारिंगे का हौरो का हाइबदो कै हाइदुनो ट्विंकल ट्विंकल लिटिल स्टार एना तौरा लेखरे बाबा ब्लैक शिप हाइना अदुम लेखरे खैना इचा इशुदा तंबिनिंगाई ओइबा पोषक मकुबोका ममौगा अदुदु तौरे अदुगी सोमना मतै मगा मनाउ पागा अदु तौरे चाबा थकपा अदुगी मुबांगी वीडियो सिसु यामना अइहाकसु पामजै चेंग खैबा ताकपीबा ओजाना छात्रदा यूट्यूब चैनल की कंटेंट की मरमदा हंदकी फोंफोंग साना चथरगलिबा अखोइगी इनाउनुपी मणिपुरदगी आरके चंथोय नसु यामना फजना फोंदोकपीखरे ngayakna theknajabada थागचरी आरके चंथोइबु चंथोइगी थौना अमसुंग वाखलनबु अइहाकना थमोइनुंदगी थागचरी मैम खुरुमजरी मैम ngasi haki video sidi YouTube content gi maramdani maramdi ngasigi अइहाकी wari se wari mong moin tawre YouTube content asida khoina story content khoigi story khumjanjaba story gi video oibiriba oina tawriba मैम सिगी ओइना ngarang आरके चंथोइनसु यामना फजना फोंदोकपीखरे अखोइना स्टोरी कलेक्शन तौरिबनी हाइदना अखोइगी समाज की ममांगदा इबुंग इपा अदुगी इपा इचा इमा इचागी ममांगदा अखोइना फजना फोंगना येंगबा याद्रबा ताबा याद्रबा न ताबदा नुंगाइरोइदबा इकाइबा पोषक अदुगुंबा वारी गुंबसे अखोइगी समाजदा फतबा ममी अमा ताब्रा हाइना खंजै मैम यूट्यूब की अखोइगी मरकसिदा शॉर्ट वीडियो अदुगा लॉन्ग वीडियो अनिसिनी अदुदा अखोइगी लॉन्ग वीडियो तौरिबसिंगना मागी माकी कंटेंट मुकबंग वगैरह हाइबदी चाबै थकपी तौबदो नत्रगना मथेल मकोय अदुगी मागी कोइबा चटपा नत्रगना फैमिली अदुदी अदुगुंबा मौंग मौंग माई कंटेंट लेजरे अदुदा अखोइना हाइजनिंगबदी यूट्यूब ना थिंगबा थिंगदबा गिदी मरम मैम अमा लेखरे को अखोइना मी अमबु हिंसा तौबगी ओइबा यावफदे यूट्यूब की कनोनी को मासे नियम नीति सिबु हाइबा अदुगा कनागुमंगी मरमदा अखोइना फत्तबा वाही वता सिजिनबिदबा अदुदगी अखोइगी करिगुंबा अखोइगी कंटेंट अमदा अखोइगी वीडियो अमदा अमगी मरमदा अंगांगसिंगदा नत्रगना समाजदा फत्तबा अखोइगी ममी तागदौबा ओइरगदी अखोइना मदुगुंबदो हाइबदी यादे ना मखोइना हारिबसे मखोइना याबा यादबना कोना थमसी साइड अमदा लौरसी मैम लालसी लोइद्री हाइबा याय नहावाइता सियाना थोक्तना अदुकी मतिक खोइसे खोइगी ई नौरिबा मैतै ओइरी हाइबा तारेको मैतैता नते मणिपुरदा लेरिबा खुदिमक ना अवाना जाति खुदिमक ना अवाना नंगलिबा खुदिमक से इखोइना असुक थुना काउफम थोक्तबरा हाइना खल्ली सिगुंबा मतांग असिदा इखोइना करी कुम्मा थोखिदबगी मवंगदका इखोइना वीडियो मोंग तौबसे मसी अइहाकी पर्सनल अखोइगी कनो वखलनसु खनफम थोकप्राइन खल्ली अमन माना थिंगी हाइना अखोइना वारो नदगी सरुपुदी इसा इसाना ओइना खनफम थोई अदु मुन्ना खंदबियो थौदोगसी एगी युमदा थोखिबनी हाइना खलसी एगी कनागुंबा एगी इबुंग इपा हाइबदी एगी युममदा थोखिबा थौदोगुमना खनबिरगदी अदुमना अदुगुंबदु तौबिगद्रा हाइबदी मोंग लेको हिगी यामना करी हाइदोनो आई याम कन पंजरोय मैम गी थमोइदसु नुंगाइतबा फाहनबा सि हाक पामजदे हाकी वीडियो द पल्लगा सिदी मसा मसाना खोइ खंफम थोकप्रा हैना खंजै अदुगा खोइना असिगुंबा अदुदगी कंटेंट मोंग लेरे खोइगी इचादा इशुदा इमुंग मनुंग दा खोइना हुजी सक्यंग मिसेल हाइबा तारेको खोइना मोबाइल पाइसलगा नत्रगना टीवी दा करीदा खोइना यूट्यूब की कंटेंट फेसबुक की कंटेंट असिगदा खोइना थवाई थारिबनेबा पाव अमतंग खंगे आइसु मोबाइल दा पाव अमतंग खंगे आइसु टीवी दा
ꯃꯁꯤꯈꯩꯁꯤꯒ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨꯗ ꯇꯝꯕꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯑꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯇꯧꯈꯤꯕꯁꯤꯗ ꯑꯩꯍꯥꯛꯅꯁꯨ ꯑꯣꯕꯖꯦꯛꯁꯟ ꯇꯧꯖꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯑꯔꯨꯕ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤꯒꯤ ꯀꯟꯇꯦꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯃꯣꯡ ꯊꯦꯡꯅꯩ ꯑꯗꯨꯒꯨꯝꯕ ꯍꯤꯟꯗꯤ ꯀꯥꯡꯕꯨꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯡ ꯕꯦꯡꯒꯣꯂꯤꯁꯤꯡꯒꯤ ꯑꯩꯗꯤ ꯃꯣꯡ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯊꯤꯒꯠꯆꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯖꯕꯅꯤꯅ ꯃꯣꯡ ꯂꯩꯀꯣ ꯃꯈꯣꯏꯗꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯑꯗꯨꯛꯀꯤꯃꯇꯤꯛ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯑꯣꯏꯔꯕ ꯃꯈꯣꯏꯒꯤ ꯖꯥꯇꯤꯅꯤꯅ ꯃꯈꯣꯏꯅ ꯃꯣꯡ ꯇꯧꯔꯕꯁꯨ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯛꯄꯁꯦ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯃꯀꯨꯕꯣꯛꯀ ꯃꯃꯧꯒ ꯑꯗꯨꯗꯨ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯁꯣꯝꯗꯅ ꯃꯇꯩꯃꯒ ꯃꯅꯥꯎꯄꯥꯒ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯃꯕꯨꯡꯒ ꯃꯆꯟꯒ ꯑꯗꯨ ꯇꯧꯔꯦ ꯃꯄꯥꯒ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯇꯨꯀꯠꯆꯕꯒꯨꯝꯕ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯀꯂꯦꯛꯁꯟ ꯇꯧꯖꯕꯅꯤꯅ ꯃꯣꯡꯁꯦ ꯊꯦꯡꯅꯖꯩ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯀꯤ ꯀꯩꯅꯣꯗ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯁꯨ ꯏꯁꯥꯃꯛꯁꯨ ꯁꯨꯝ ꯋꯥꯔꯤ ꯃꯆꯥ ꯀꯂꯦꯛꯁꯟ ꯑꯣꯏꯅ ꯑꯩꯍꯥꯛꯇꯤ ꯃꯣꯇꯤꯚꯦꯁꯟ ꯇꯥꯏꯞꯀꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯁꯦꯝꯖꯕ ꯄꯥꯝꯕ ꯑꯩꯍꯥꯛꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯌꯥꯝ ꯀꯟꯅ ꯑꯣꯏꯔꯁꯨ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯁꯨ ꯉꯝꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯏꯁꯨꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯍꯥꯏꯅ ꯍꯌꯦꯡ ꯇꯨꯡꯗ ꯚꯤꯗꯤꯑꯣꯒ ꯌꯦꯡꯖꯍꯧꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯄꯥꯎꯇꯥꯛ ꯑꯣꯏꯕ ꯐꯖꯕ ꯄꯣꯠꯁꯛ ꯑꯣꯏꯕ ꯑꯗꯨ ꯃꯈꯣꯏꯅ ꯐꯪꯖꯍꯧꯁꯅꯨ ꯊꯦꯡꯅꯖꯍꯧꯁꯅꯨ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯍꯥꯛꯅ ꯁꯤꯒꯨꯝꯕ ꯀꯟꯇꯦꯟꯁꯦ ꯊꯝꯖꯕꯅꯤ ꯆꯥꯕ ꯊꯛꯄ ꯑꯗꯨꯗꯒꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝꯅ ꯑꯩꯍꯥꯛꯁꯨ ꯄꯥꯝꯖꯩ ꯏꯁꯥꯃꯛꯁꯨ ꯆꯥꯕ ꯊꯛꯄ ꯃꯊꯦꯜ ꯃꯀꯣꯏ ꯇꯧꯕ ꯄꯥꯝꯖꯕꯅꯤꯅ ꯑꯁꯤꯅꯁꯨ ꯁꯃꯥꯖꯇ ꯌꯥꯝꯅ ꯀꯥꯟꯅꯕꯕꯨꯗꯤ ꯄꯨꯔꯛꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕ ꯊꯣꯡꯅꯤꯡ ꯊꯥꯛꯅꯤꯡꯗꯕ ꯑꯗꯨꯗꯒꯤ ꯃꯊꯦꯜ ꯃꯀꯣꯏ ꯍꯩꯇꯕ ꯁꯤꯁꯨ ꯐꯖꯕ ꯏꯗꯨꯀꯦꯁꯟ ꯃꯈꯜ ꯑꯃꯅꯦꯅ ꯍꯥꯏꯖꯒꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯖꯩ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯁꯥꯊꯤꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯂꯤꯡꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏꯗ ꯄꯦꯟꯈꯤ ꯑꯩ ꯐꯦꯁꯕꯨꯛꯇꯒꯤꯅꯤ ꯀꯃꯦꯟ ꯏꯖꯈꯤ ꯌꯥꯝ ꯒꯨꯗ ꯏꯗꯨꯀꯦꯁꯟꯅꯦꯅ ꯃꯔꯝꯗꯤ ꯆꯦꯡ ꯈꯩꯕ ꯇꯥꯛꯄꯤꯕ ꯑꯣꯖꯥꯅ ꯁꯥꯇ꯭ꯔꯗ ꯑꯁꯤꯒꯤ ꯁꯕꯖꯦꯛꯁꯤꯃ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯑꯗꯨ ꯌꯥꯎꯗꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯍꯥꯛꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯀꯣꯂꯦꯖ ꯆꯠꯂꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯉꯝꯗꯦꯕ ꯉꯁꯤ ꯐꯥꯎꯗ ꯏꯃꯥ ꯏꯆꯥ ꯐꯖꯅ ꯐꯝꯃꯤꯟꯅꯕ ꯉꯝꯗꯦ ꯐꯪꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯥꯏꯍꯥꯛ ꯐꯪꯉꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯃꯇꯝꯁꯦ ꯏꯃా ꯏꯆꯥ ꯂꯦꯟꯅꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯐꯪꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯣꯏꯔꯕꯅꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤꯁꯨ ꯑꯗꯨꯅ ꯌꯥꯝ ꯐꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇꯦꯟ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯑꯃꯅ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯕꯗ ꯀꯩꯅꯣꯒꯤ ꯑꯗꯨꯁꯨ ꯐꯦꯁꯕꯨꯛꯇꯅꯤ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩ ꯃꯔꯨꯞꯀꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯏꯔꯝꯒꯗꯧꯕꯗꯤ ꯁꯣꯏꯗꯅ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩ ꯆꯟꯗꯣꯟ ꯇꯧꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯕꯒꯗꯣ ꯑꯗꯨꯒꯨꯝꯕꯒꯤꯒꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯗ ꯇꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯥꯁ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯂꯧꯖꯩ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯤꯀꯨꯂꯝꯁꯤꯡꯁꯤꯗꯀꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯉꯁꯤꯒꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏ ꯌꯣꯛꯈꯠꯄꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯒ ꯇꯞꯅ ꯇꯝꯕꯤꯕ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯈ꯭ꯔꯒ ꯑꯦ ꯐꯣꯔ ꯑꯦꯄꯜꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯇꯤꯡ ꯆꯥꯎꯔꯣ ꯅꯨꯃꯤꯠꯅ ꯀꯥꯔꯤꯉꯩ ꯀꯥꯍꯧꯔꯣ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇ꯭ꯋꯤꯡꯀꯜ ꯇ꯭ꯋꯤꯡꯀꯜ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯍꯥꯏꯅ ꯇꯧꯔ ꯂꯩꯈ꯭ꯔꯦ ꯕꯥꯕꯥ ꯕ꯭ꯂꯦꯛ ꯁꯤꯞ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯤꯅꯤꯡ ꯈꯪꯗꯅ ꯑꯗꯨꯝ ꯄꯥꯔꯒ ꯂꯩꯈ꯭ꯔꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯣꯟꯅ ꯃꯤꯅꯤꯡ ꯈꯪꯖꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒꯨꯝꯕ ꯀꯟꯇꯦꯟ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯇꯧꯕꯤꯔꯤꯕꯁꯤꯡꯅ ꯃꯇꯝ ꯁꯪꯅ ꯚꯤꯗꯤꯑꯣ ꯇꯧꯕꯤꯔꯤꯕꯁꯤꯡꯗꯗꯤ ꯑꯩꯍꯥꯛꯀꯤ ꯔꯤꯀ꯭ꯋꯦꯁꯇꯤ ꯌꯥꯝ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯧꯕ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯕꯁꯤꯡꯗꯁꯨꯀꯣ ꯑꯩꯈꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯥꯇꯤꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯖैꯁꯦꯀꯤ ꯑꯩꯈꯣꯏꯒꯤ ꯀꯤꯠꯆꯟ ꯀ꯭ꯂꯤꯅꯤꯡ ꯃꯦꯊꯣꯠ ꯀꯥꯏꯅ ꯑꯗꯩꯗꯤ ꯍꯣꯝ ꯀ꯭ꯂꯤꯅꯤꯡ ꯑꯗꯨꯗꯒꯤ ꯀꯔꯝꯅ ꯑꯩ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟ ꯁ꯭ꯀꯨꯜꯒꯤ ꯁꯦꯝꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯔꯝꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯜꯂꯒ ꯊꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯎ ꯑꯩꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯑꯗꯨꯗꯒꯤ ꯏꯆꯦꯁꯤꯡꯅ ꯁꯦꯝꯕꯤꯔꯛꯄ ꯀꯟꯇꯦꯟꯁꯤꯡ ꯑꯩꯍꯥꯛꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯖꯤꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯃꯤ ꯐꯖꯕ ꯇꯥꯒꯗꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯂꯥꯛꯀꯗꯧꯕ ꯏꯆꯥꯁꯤꯡꯗ ꯑꯗꯨꯒꯨꯝꯕꯒꯤ ꯀꯟꯇꯦꯟ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯂꯣꯏꯅꯅ ꯂꯥꯁꯇ ꯃꯣꯔꯦꯜ ꯑꯣꯏꯒꯗꯧꯕ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯒꯗꯕ ꯋꯥꯔꯤꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯨꯡꯉꯥꯏꯄꯥꯟ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤꯒ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕꯒꯤ ꯀꯟꯇꯦꯟ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯌꯥꯕꯤꯕ꯭ꯔꯥ ꯌꯥꯕꯤꯗꯕ꯭ꯔꯥ ꯄꯥꯝꯕꯤꯗꯕ꯭ꯔꯥ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯄꯥꯝꯂꯨꯕꯒꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯦ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯍꯦꯟꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟꯁꯨ ꯂꯥꯛꯑꯦ ꯑꯩꯍꯥꯛꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯍꯥꯛꯀꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯏꯆꯜꯅꯤ ꯏꯆꯦꯅꯤ ꯏꯇꯩꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯥꯛꯄꯤꯌꯨ ꯋꯥ ꯉꯥꯡꯕꯒꯗꯤ ꯀꯌꯥ ꯍꯩꯖꯕ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯌꯥꯝꯅ ꯄꯥꯝꯖꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯐꯣꯡꯗꯣꯛꯆꯕ ꯑꯩꯒꯤ ꯋꯥꯍꯩꯗꯒꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯏꯆꯥꯗ ꯑꯩꯒꯤ ꯏꯁꯨꯗ ꯈꯨꯜꯂꯩꯒꯤ ꯑꯉꯥꯡꯁꯤꯡꯗ ꯈꯖꯤꯛ ꯑꯩꯅ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯒ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯖꯕꯅꯤ ꯃꯌꯥꯝꯅ ꯃꯊꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ